TOMTV की Keithelgi Mapao yengbiriba mamla yamna viewers pumnamakpu adonge anchor oina merina chanuna taramnok chari hoji aikoi Nambol Keithel da anobo Keithelgi anobo Mapao puduna miyamda khodol tamjanabigidamak TOMTV ki team mafamasta yauduna laisinjare mafam asi Khorambal Keithel dagi chaurana kilometer 15 kilometers mu chatlaga leiba mafamni mafam asigi Keithel amadi mafam asida yoliba pochei amadi corona na maram oiraga hoji thainariba awan nongai singi maramda imaibel singa wari batai sanazabadu khoi myam punnam bityang taminasi hoji akhoi stage da ima amale ima si wari sanazagi imani yole hangam je mapun amakhaktang sum ngar male ima si ima gi ming leifam ta habi ai marang khundagi saitamala ka wai marang kem saitamala ada ima si da lakthok laksin tawbase kamai tawge hojik se ai cycle da oina laksai oh ada ima gi hangam se kadai digi kamai oidoino sibo akhoi tikpirak po oidora yumdagi yalakpane yala ga dum porak panungti ima se kano akhoi matam gi oiba si yon birira atra hangam katang yolira kamai taw au matam gi haidare hangam matam da dum hangam yole lagi hojim kobi phul kobi lay amuk salaga dawre ba adu salaga amu adum yole dai pan matam da sudum pan yole mana yumda dum matam gi pot se tharaga puthokpa yanjang si yoliba posni ima imungi dum haidi mateng pangba ngambra kamai taw isi sandong hoi khara dum mateng pange sai chu singi lala su tamba ka dawbada ima hoina hoji corona manung sta pochai mem yolaga hana dagi dum yolaga imungi kegi mem purini ko du hoji corona na maram oiraga pochai yon ba khotpa se kitang mamal se han khoigi hengat pagira kaigino aduga Keithel mafam famda fambagira kitang sitpa wali go adu kitang ima hoida khudong sa daba nungai taba mem am lerangani kitang phongdok piu corona lakpadagi akhoi pot jon pham jisu akhoi pham da phama yon bu yadra mina ba ko machi miya ma sa hana karai phambirange ai se asai da phama me adudagi sidi karak pa kuidri ba ngasi manga tarani da ngairi ba karak pa se hana di kondong da kai da dagi ayum lak khulak ta ko koi pu pur kan da pojai se jon da ba dia da ne mata gi poti dum thajan mani na ba adu mai tor kan da yole hojik se khoi corona ni na pochai je khra sit pa wat pani na ko ado ima hangam je lusi hangam se ngasi gi loisan dera kamai to loisan lagi ngasi yum ju baram la pe ba khara kilometer ama gumba chale sidagi adu duna ima akhoi family se akhoi mi kya kamai to bi ima gi isa kya no isa taruk ne ima gi isa taruk se sumaina ima na dum loina mak mating panga tawrira ado yumda kana paisa thokpa yaw hoi kano baba su paisa yam thokpa na te ma su khaga angam ba matam gi hingon je khoini koi minaraga ba ko aina yon thang ba tawre dai aina chathokkhraga su mana yumda mu su ba sing jai ba khopa thaba ya ba si yan that ki bai mafam sing do hajan khosan ba amuk tawre adugi isa singsu moi school chalaga halaga moi su dum mating pangsan ba ngamba pangsan ba ba jingdo tumai torga honna minna ba hai tare cha thokpa di yaude huji isa kya mu khoi gi chahi kya mu subirage kyam chaurage ma isa nupa hando chahi 16 mu sure adudagi di isa nupi du di mayum ban gre hakum annam mana loi mak saunare ba angang masa like tamba yawbiri ba yauri class habel ka ba ani twins ne kon bai do adu di sisina adum kano tobo manage tobo ngambra kamai tawe ai thanda nadingam dem aduga khaga chawu yai su moi su angam ba mating pangsale adudagi di baba na su khara dum mating pangsale khoi myam changdana dum hotna minna ba hai tare kitang corona gi hujik pochit pa khotpa su wa ya khoi gi khra wat pani na ko kitang di kano torong gadra na kitang warang gadra na khale kamai tawe kitang khudong sada ba leibra lei khudong sada ba lei wai corona manungi hakum gi mas tagina koi handak khaktane ba hajik February da khatani hanga khaga kana reise aduga chatkhriba tha taramuk se adum jam wai mapan thokpa yada bani na ko chada ba dia da mina adum sai aduga senthok phamdi leita ba haidare ne ko chupu thoga yon ba thang ba yada bani na jam wana haugi haidare tha taramuk se yam nungai se ima akhoi gi imana asi akhoi gi isai achin be kya kai thopidina akhoi gi wari watai sana be gi tanja pibi ba se ima pot yam sit piu ko ine gi ming leifam ta habi ai na mong kong ha wang la kai dei ne roni black ko kyam kure gi mi ine sai da khoi gi pot chai yon bi sahi amma makhai ong phare di yam kana koi bo oidri ko pochai se huji kamai tawge habidi pochai yon ba nungai bros
ꯑꯁ ꯍꯧꯖꯤꯛ ꯀꯣꯔꯣꯅꯥ ꯃꯅꯨꯡꯅꯤꯅꯀꯣ ꯄꯣꯠ ꯆꯩ ꯌꯣꯟꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯏꯅꯦꯒꯤ ꯄꯣꯠ ꯆꯩꯁꯤꯡꯁꯦ ꯍꯥꯏꯗꯤ ꯃꯃꯜꯁꯦ ꯀꯌꯥ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯀꯌꯥꯗ ꯊꯥꯔꯤꯅꯣ ꯍꯥꯏꯕꯗꯣ ꯍꯥꯏꯐꯦꯠꯇꯪ ꯍꯥꯏꯕꯤꯌꯨꯅꯦ ꯉꯥꯔꯤ ꯀꯩꯀꯩꯁꯤꯗ ꯍꯋꯥꯏ ꯆꯦꯡꯋꯥꯏ ꯂꯩꯔꯤ ꯃꯌꯥꯝꯁꯦ ꯍꯥꯟꯅ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯍꯧꯖꯤꯛ ꯃꯃꯜꯗꯣ ꯈꯤꯇꯪ ꯈꯪꯖꯒꯦ ꯃꯃꯟꯗꯤ ꯑꯗꯨꯝ ꯈꯔ ꯑꯗꯨꯝ ꯀꯣꯔꯣꯅꯥ ꯃꯅꯨꯡꯅꯤꯅꯀꯣ ꯃꯃꯟꯗꯤ ꯈꯔ ꯂꯣꯏ ꯍꯦꯜꯂꯦ ꯂꯨꯄꯥ 5 10 ꯑꯗꯨꯝ ꯍꯦꯜꯂꯦ ꯈꯔꯗꯤ ꯃꯈꯜ ꯆꯞ ꯃꯥꯟꯅꯕ꯭ꯔꯣ ꯀꯃꯥꯏꯅ ꯇꯧꯒꯦ ꯃꯥꯟꯅꯗꯦ ꯁꯤ ꯃꯇꯥꯏꯒꯤꯁꯦ ꯁꯤꯅ ꯄꯋꯥꯗ 150 150 ꯑꯗꯩ ꯃꯇꯥꯏꯒꯤꯁꯤꯅ 100 ꯑꯁꯤ ꯐꯥꯕꯧ ꯉꯥꯇꯣꯟꯁꯦ ꯑꯁꯤꯅ 100 ꯌꯣꯜꯂꯦ ꯑꯗꯩ ꯈꯔ ꯀꯨꯞꯊꯕꯁꯤꯅ 40 ꯌꯣꯜꯂꯦ ꯑꯗꯩ ꯃꯣꯔꯦ ꯉꯥ ꯑꯌꯥꯏꯕꯁꯦ ꯑꯁꯤꯅ 150 ꯌꯣꯜꯂꯦ ꯑꯗꯩ ꯎ ꯃꯣꯔꯣꯛꯁꯤꯅ ꯄꯋꯥꯗ 400 ꯌꯣꯜꯂꯦ ꯑꯗꯩ ꯌꯦꯂꯥꯡ ꯃꯣꯔꯣꯛꯁꯤꯅ ꯄꯋꯥꯗ 200 ꯌꯣꯜꯂꯦ ꯑꯁꯥꯡꯕꯤꯁꯤ나 ꯄꯋꯥꯗ 70 ꯌꯣꯜꯂꯦ ꯑꯗꯩꯗꯤ ꯊꯨꯝꯌꯥꯛꯄꯤ ꯑꯆꯧꯕꯁꯤꯅ 100 ꯈꯔ ꯀꯨꯞꯊꯕꯁꯤꯅ 40 ꯑꯗꯨꯃꯥꯏꯅ ꯍꯋꯥꯏꯁꯤꯡꯁꯤꯁꯨ ꯍꯥꯏꯕꯤꯌꯨ ꯍꯋꯥꯏꯁꯦ ꯃꯪꯒꯟ ꯃꯄꯨꯝꯁꯦ ꯑꯁꯤꯅ ꯀꯦꯖꯤꯗ 40 ꯌꯣꯜꯂꯦ ꯑꯗꯩꯗꯤ ꯃꯨꯛꯁꯤꯅ ꯀꯦꯖꯤꯗ 110 ꯑꯗꯩꯗꯤ ꯍꯋꯥꯏꯖꯥꯔ ꯃꯔꯨꯁꯦ ꯀꯦꯖꯤꯗ 50 ꯑꯗꯩ ꯔꯥꯖꯃꯥꯅ 110 ꯃꯨꯛꯁꯣꯔꯤꯁꯨ 40 ꯌꯣꯜꯂꯦ ꯀꯥꯡꯇꯛꯁꯨ 45 ꯌꯣꯜꯂꯦ ꯁꯒꯣꯜ ꯍꯋꯥꯏꯅ 110 ꯇꯤꯜꯍꯧ ꯆꯅꯝꯁꯤꯁꯨ ꯀꯌꯥꯅꯣ ꯍꯥꯏꯕꯤꯌꯨ ꯇꯤꯜꯍꯧ ꯑꯃꯅ 45 ꯀꯦꯖꯤꯗ ꯑꯗꯩ ꯆꯅꯝꯁꯤꯅ ꯀꯦꯖꯤꯗ 110 ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯏꯅꯦ ꯑꯗꯨ ꯍꯧꯖꯤꯛꯀ ꯍꯥꯟꯅꯒꯁꯦ ꯃꯃꯜꯁꯦ ꯈꯔ ꯈꯦꯠꯅꯔꯦ ꯍꯥꯏ ꯑꯗꯨ ꯀꯣꯔꯣꯅꯥꯁꯤꯗꯤ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯛꯄꯗꯧꯅ ꯇꯧꯔꯦ ꯑꯗꯨ ꯄꯣꯠ ꯆꯩ ꯃꯃꯜꯁꯦ ꯑꯗꯨꯝ ꯍꯥꯏꯒꯠꯂꯛꯏꯁꯦ ꯀꯃꯥꯏꯅ ꯇꯧꯔꯤꯖꯥꯠꯅꯣ ꯑꯗꯨꯗꯤ ꯃꯌꯥꯡꯅ ꯁꯥꯟꯅꯕ ꯄꯣꯠꯅꯦ ꯁꯤꯗꯤ ꯑꯩꯈꯣꯏꯅ ꯅꯠꯇꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅꯁꯨ ꯁꯤꯖꯟꯅꯅꯦꯁꯨ ꯍꯥꯏ ꯄꯣꯠ ꯆꯩꯁꯦ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯗꯕꯁꯦꯀꯣ ꯑꯗꯨ ꯁꯤꯗ ꯌꯣꯜꯂꯤꯕ ꯄꯣꯠ ꯆꯩꯁꯤꯡꯁꯤꯗꯤ ꯑꯅꯝꯕꯅ ꯑꯗꯨꯝ ꯅꯨꯡꯇꯤꯒꯤ ꯁꯤꯖꯤꯟꯅꯒꯗꯕ ꯉꯥꯛꯇꯅꯦ ꯑꯩꯈꯣꯏ ꯃꯤꯇꯩ ꯗꯨꯛꯀꯁꯤꯕꯨ ꯑꯩꯈꯣꯏ ꯁꯤ ꯀꯩꯅꯣ ꯇꯧꯗꯣꯏꯔꯥ ꯍꯥꯏꯗꯤ ꯀꯗꯥꯏꯗꯒꯤ ꯀꯃꯥꯏꯅ ꯑꯣꯏꯗꯣꯏꯅꯣ ꯁꯤ ꯃꯣꯏ ꯁꯥꯐꯝ ꯑꯃ ꯐꯦꯛꯇꯔꯤ ꯇꯣꯉꯥꯟꯅ ꯂꯩꯌꯦꯕꯀꯣ ꯑꯩꯈꯣꯏ ꯈꯨꯠꯅ ꯁꯥꯕꯗꯤ ꯁꯤ ꯃꯦꯆꯤꯟꯅ ꯁꯥꯔꯛꯄꯅꯦ ꯁ꯭ꯋꯥꯏꯋꯥꯏꯗꯒꯤ ꯑꯣꯏꯗꯣꯏꯔꯕ ꯁ꯭ꯋꯥꯏꯗꯩ ꯑꯗꯨꯝ ꯁꯥꯔꯤ ꯁꯤꯒꯨꯝꯕꯁꯤꯅ ꯄꯦꯀꯦꯠꯇ ꯀꯌꯥ ꯀꯃꯥꯏꯅ ꯇꯧꯕ ꯑꯩꯈꯣꯏꯅ ꯂꯧꯕꯅ 90ꯗ ꯂꯧꯔꯦ ꯌꯣꯟꯕꯅ 95 ꯌꯣꯜꯂꯦ ꯁꯤꯠꯄꯗꯤ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅꯒꯤ ꯂꯩꯔꯝꯕ ꯑꯩꯈꯣꯏꯒꯤ ꯃꯄꯥꯟꯒꯤ ꯙꯨꯛꯁꯤꯒ ꯁꯤꯒꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯁꯤꯒ ꯀꯅꯥꯅꯦꯅ ꯁꯤꯠꯀꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔ ꯑꯩꯈꯣꯏ ꯁꯤ ꯁꯥꯕꯁꯦ ꯁꯤꯅ ꯍꯦꯜꯂꯦ ꯁꯤꯠꯄ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩꯅꯦ ꯑꯗꯣ ꯑꯂꯨ ꯀꯩꯀꯩꯁꯨ ꯃꯌꯥꯝ ꯌꯥꯎꯋꯦ ꯑꯂꯨꯁꯤꯅ ꯀꯦꯖꯤꯗ ꯀꯃꯥꯏꯅ ꯇꯧꯔꯤ ꯑꯂꯨꯗꯤ ꯀꯦꯖꯤꯗ 30 ꯍꯧꯖꯤꯛꯁꯦ ꯑꯂꯨꯁꯦ ꯌꯥꯝꯅ ꯍꯣꯡꯊꯔꯦꯀꯣ ꯑꯗꯨꯗꯤ ꯅꯍꯥꯟꯋꯥꯏꯗꯤ ꯑꯂꯨ ꯑꯅꯧꯕꯁꯦ ꯀꯦꯖꯤꯗ 60ꯗꯩꯅꯦ ꯑꯩꯈꯣꯏ ꯌꯣꯜꯂꯛꯏꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯏꯅꯦ ꯎꯅꯔꯒ ꯋꯥꯔꯤ ꯁꯥꯟꯅꯕꯁꯦ ꯄꯣꯠ ꯌꯥꯝ ꯁꯤꯠꯄꯤꯌꯣ ꯏꯅꯦ ꯍꯧꯖꯤꯛꯇꯤ ꯃꯌꯥꯝ ꯂꯥꯛꯑꯦꯀꯣ ꯁꯤꯗ ꯋꯥꯔꯤ ꯋꯥꯇꯥꯏꯗꯣ ꯉꯥꯛꯇꯪ ꯁꯥꯟꯅꯒꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯐꯦꯠ ꯍꯪꯁꯦ ꯄꯥꯕꯨꯡ ꯀꯩ ꯃꯤꯡ ꯀꯧꯕꯤꯒꯦ ꯔꯥꯖꯆꯟꯗ꯭ꯔ ꯑꯩꯈꯣꯏꯁꯦ ꯇꯣꯝ ꯇꯤꯚꯤꯗꯒꯤ ꯂꯥꯛꯆꯕꯅꯦꯕꯀꯣ ꯑꯗꯨ ꯄꯥꯕꯨꯡꯒꯤ ꯂꯩꯐꯝꯒ ꯍꯥꯏꯕꯤꯌꯨ ꯑꯩ ꯁꯣꯛ ꯃꯌꯥꯏ ꯂꯩꯀꯥꯏꯗꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩꯗꯣ ꯍꯧꯖꯤꯛꯁꯤ ꯀꯩꯊꯦꯜꯁꯦ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯄꯥꯕꯨꯡ ꯀꯩꯊꯦꯜ ꯑꯩꯈꯣꯏ ꯊꯕꯛ ꯆꯠꯂꯨꯕꯅꯦ ꯍꯧꯖꯤꯛꯇ ꯍꯜꯂꯛꯄꯅꯦꯕ ꯑꯗꯣ ꯀꯩꯊꯦꯜꯁꯤꯒꯤ ꯚꯥꯎ ꯏꯔꯥꯡꯁꯤ ꯀꯌꯥ ꯈꯪꯗꯦ ꯄꯣꯠ ꯆꯩꯒꯤ ꯃꯃꯜꯗꯤ ꯀꯃꯥꯏꯅ ꯇꯧꯒꯦ ꯃꯃꯟꯗꯤ ꯈꯔ ꯍꯦꯟꯀꯠꯂꯦ ꯀꯣꯔꯣꯅꯥꯒꯤ ꯃꯃꯜꯁꯦ ꯍꯦꯟꯒꯠꯄ ꯀꯣꯔꯣꯅꯥꯒꯤ ꯍꯥꯏꯒꯗ꯭ꯔꯥ ꯈꯪꯗꯦ ꯄꯣꯠ ꯆꯩ ꯃꯃꯜ ꯐꯖꯅ ꯍꯦꯟꯀꯠꯂꯦ ꯑꯗꯨ ꯄꯥꯕꯨꯡ ꯀꯩꯀꯩ ꯂꯩꯕꯤꯗꯣꯏꯅꯣ ꯑꯩ ꯉꯥꯔꯤ ꯈꯤꯇ ꯂꯩꯒꯦ ꯆꯪꯉꯛꯄꯅꯤ ꯉꯥꯔꯤꯁꯦ ꯁꯤꯗꯩꯗ ꯑꯈꯟꯅꯅ ꯄꯥꯕꯨꯡ ꯂꯩꯕ ꯂꯥꯛꯏꯁꯦ ꯉꯥꯔꯤꯁꯦ ꯃꯐꯝꯁꯦ ꯍꯥꯎꯕ ꯑꯣꯏꯗꯣꯏꯔꯥ ꯀꯩꯗꯧꯕ ꯁꯤꯅ ꯈꯔ ꯍꯥꯎꯋꯦ ꯑꯩꯈꯣꯏ ꯁꯨꯝ ꯆꯥꯕꯗ ꯕꯖꯥꯔꯗꯤ ꯂꯥꯛꯏꯅꯦꯕ ꯑꯩꯁꯦ ꯑꯗꯣ ꯁꯗꯅ ꯈꯔ ꯃꯥꯏꯁꯤꯅ ꯈꯔ ꯍꯥꯎꯋꯦꯅ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯄꯥꯕꯨꯡꯒ ꯊꯦꯡꯅꯖꯕꯁꯦ ꯍꯧꯖꯤꯛ ꯀꯩꯊꯦꯜꯁꯤꯗ ꯄꯣꯠ ꯂꯩꯕ ꯂꯥꯛꯄ ꯏꯃꯥꯝ ꯂꯩ ꯏꯃꯥꯁꯤꯒ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯀꯩꯊꯦꯜꯁꯦ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏꯕꯗꯣ ꯏꯃꯥ ꯃꯤꯡ ꯂꯩꯐꯝ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯀꯥꯃꯣꯡꯗꯒꯤ ꯃꯦꯝꯆꯥ ꯊꯅꯥꯎꯖꯝ ꯁ꯭ꯋꯥꯏꯗꯩ ꯑꯣꯏꯗꯣꯏꯔꯥ ꯁꯤ ꯃꯅꯤꯡꯗ ꯅꯝꯕꯣꯜ ꯃꯅꯤꯡꯗꯩ ꯀꯩꯊꯦꯜꯁꯦ ꯀꯃꯥꯏꯅ ꯇꯧꯕꯤꯒꯦ ꯏꯃꯥ ꯀꯩꯀꯩ ꯂꯩ ꯂꯥꯛꯑꯝꯃꯤꯅꯣ ꯑꯣ ꯑꯉꯥꯡꯒꯤ ꯐꯤꯔꯣꯜ ꯈꯔ ꯂꯥꯏꯒꯤ ꯍꯩ ꯅꯨꯡ ꯈꯔ ꯂꯩꯒ ꯂꯥꯛꯑꯃꯤꯅꯦ ꯀꯣꯔꯣꯅꯥꯅꯤꯅ ꯄꯣꯠ ꯆꯩꯁꯦ ꯀꯩꯅꯣ ꯃꯃꯜ ꯍꯦꯟꯒꯠꯂꯦꯅ ꯍꯥꯏ ꯀꯃꯥꯏꯅ ꯇꯧꯔꯤ ꯃꯃꯟꯗꯤ ꯌꯥꯝ ꯍꯦꯟꯀꯠꯂꯤ ꯈꯔꯒꯗꯤ ꯑꯗꯨꯝ ꯇꯥꯡꯉꯦꯕ ꯆꯠꯊꯣꯛ ꯆꯠꯁꯤꯟꯗ ꯍꯧꯖꯤꯛ ꯁꯨꯝ ꯍꯥꯏꯕꯗꯤ ꯒꯥꯔꯤ ꯚꯔꯥ ꯆꯦꯟꯈꯠꯂꯦ ꯈꯨꯗꯣꯡꯆꯥꯕ ꯆꯥꯗꯕ ꯃꯌꯥꯝ ꯂꯩ ꯀꯣꯔꯣꯅꯥꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯈꯤꯇꯪ ꯍꯥꯏꯕꯗꯤ ꯅꯨꯡꯉꯥꯏꯇꯕ ꯈꯨꯗꯣꯡꯆꯥꯗꯕ ꯂꯩ ꯇꯥꯔꯒꯗꯤ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯕꯤꯌꯨꯅ ꯍꯥꯏꯕꯤꯌꯨ ꯒꯥꯔꯤ ꯚꯔꯥꯗꯤ ꯍꯦꯟꯀꯠꯂꯦ ꯑꯩꯈꯣꯏ ꯁꯤꯗꯩ ꯅꯝꯕꯣꯟꯗꯒꯤꯅ ꯀꯥꯃꯣꯡꯐꯥꯎ 30 ꯂꯧꯔꯝꯃꯦ ꯍꯧꯖꯤꯛ 10ꯗ ꯑꯃꯨꯛ ꯍꯟꯊꯔꯦ ꯒꯥꯔꯤꯁꯨ ꯐꯨꯟꯅ ꯂꯣꯏ ꯊꯣꯛꯂꯛꯇ꯭ꯔꯤ ꯒꯥꯔꯤ ꯂꯜꯂꯦꯕ ꯑꯗꯨꯅ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯏꯃꯥ ꯑꯗꯣ ꯄꯣꯠ ꯆꯩꯁꯨ ꯂꯣꯏꯅ ꯂꯩꯕꯤꯔꯛꯑꯦ ꯑꯗꯣ ꯀꯩꯊꯦꯜꯁꯦ ꯄꯣꯠ ꯑꯗꯨꯝ ꯍꯣꯡꯉꯤꯕ ꯅꯠꯇ꯭ꯔꯣ ꯍꯧꯖꯤꯛꯁꯦ ꯑꯗꯣ ꯄꯣꯠ ꯃꯃꯜꯗꯤ ꯌꯥꯝ ꯀꯟꯅꯗꯤ ꯍꯦꯟꯒꯠꯇꯦꯅ ꯍꯥꯏ ꯏꯃꯥꯁꯤꯡꯅ ꯍꯥꯏꯕꯗꯀꯣ ꯀꯃꯥꯏꯅ ꯇꯧꯒꯦ ꯀꯩꯅꯣ ꯇꯧꯗꯦ ꯑꯩꯗꯤ ꯑꯉꯥꯡꯒꯤ ꯐꯤꯔꯣꯜꯗꯤ ꯂꯩ ꯂꯥꯛꯄꯅꯦꯕꯀꯣ ꯄꯣꯠꯇꯤ ꯑꯗꯨꯝ ꯈꯔꯗꯤ ꯑꯗꯨꯝ ꯇꯥꯡꯉꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯏꯃꯥ ꯑꯕꯣꯛꯀꯤ ꯃꯤꯡꯒ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯃꯤꯡ ꯁꯨꯅꯤꯇꯥ ꯊꯧꯆꯣꯝ ꯁꯨꯅꯤꯇꯥ ꯂꯩꯐꯝ ꯅꯝꯕꯣꯡ ꯀꯣꯡꯈꯥꯝ ꯑꯕꯣꯛꯁꯤ ꯄꯣꯠ ꯂꯩꯕ ꯂꯥꯛꯄꯤꯔꯤꯔꯥ ꯄꯣꯠ ꯂꯩ ꯂꯥꯛꯈꯤ ꯄꯣꯠꯁꯤ ꯍꯧꯖꯤꯛꯁꯦ ꯇꯥꯡꯈꯠꯂꯦꯁꯨ ꯍꯥꯏ ꯍꯣꯡꯉꯦꯁꯨ ꯍꯥꯏ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯄꯣꯠꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯅꯣꯡꯃꯒꯤ ꯃꯃꯜꯁꯦ ꯈꯪꯗꯦ ꯖꯔ ꯖꯔ ꯍꯦꯟꯀꯠꯂꯤꯗ ꯅꯣꯡꯃꯅ ꯑꯂꯨꯁꯦ 35 ꯄꯤꯔꯝꯕꯁꯨ ꯌꯥꯎꯏ ꯅꯣꯡꯉꯥꯜꯂ 10 ꯍꯦꯛꯇ ꯌꯧꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯀꯣꯔꯣꯅꯥꯅꯤꯅ ꯄꯣꯠ ꯆꯩꯁꯦ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯋꯦꯁꯨ ꯍꯥꯏ ꯑꯗꯣ ꯁꯤ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕ ꯀꯃꯥꯏꯅ ꯇꯧꯒꯦ ꯀꯣꯔꯣꯅꯥꯁꯤꯅ ꯄꯣꯠ ꯆꯩꯁꯦ ꯑꯃꯨꯛ ꯇꯥꯡꯈꯠꯍꯜꯂꯤ ꯑꯃꯨꯛ ꯍꯦꯟꯗꯍꯜꯂꯤ ꯀꯩ ꯐꯥꯎꯒꯦ ꯏꯃꯥ ꯑꯩꯈꯣꯏ ꯄꯩꯁꯥ ꯊꯣꯛꯆꯗꯕ ꯑꯩꯈꯣꯏꯗꯗꯤ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯏ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯕꯣꯛꯗꯣ ꯍꯧꯖꯤꯛ ꯑꯕꯣꯛꯅ ꯂꯩꯕ ꯂꯥꯛꯄꯤ ꯌꯣꯡꯆꯥꯛꯁꯦ ꯀꯌꯥꯒꯤꯅꯣ ꯁꯤꯕꯣ 50ꯒꯤꯅꯤ ꯑꯩꯈꯣꯏꯒꯤ ꯂꯣꯀꯦꯜ ꯌꯣꯡꯆꯥꯛꯇꯣ ꯑꯣꯏꯗꯣꯏꯔꯥ
ꯂꯣꯀꯦꯜꯒꯤꯗꯤ ꯃꯥꯟꯗꯦ ꯃꯣꯔꯦꯒꯤ ꯌꯣꯡꯆꯥꯛꯇꯣ ꯃꯣꯔꯦ ꯌꯣꯡꯆꯥꯛ ꯃꯥꯜꯂꯦ ꯑꯁꯤꯗ ꯄꯥꯕꯨꯡ ꯑꯃ ꯄꯣꯠ ꯆꯩ ꯂꯩꯔꯦ ꯄꯥꯕꯨꯡꯁꯤꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯒꯦ ꯄꯥꯕꯨꯡ ꯄꯥꯕꯨꯡꯁꯦ ꯁ꯭ꯋꯥꯏꯗꯩ ꯑꯣꯏꯕꯤꯗꯣꯏꯔꯥ ꯃꯥꯅꯤ ꯌꯥꯛ ꯅꯝꯕꯣꯜ ꯁꯤꯗꯒꯤ ꯄꯥꯕꯨꯡꯒꯤ ꯃꯤꯡ ꯍꯥꯏꯕꯤꯌꯨ ꯌꯥꯛꯀꯤ ꯃꯤꯡꯁꯦ ꯇꯥꯎꯔꯦꯝ ꯈꯥꯕ ꯈꯨꯃꯟ ꯀꯧꯋꯦ ꯑꯩꯈꯣꯏꯁꯦ ꯇꯣꯝ ꯇꯤꯚꯤꯗꯒꯤ ꯀꯩꯊꯦꯜꯒꯤ ꯃꯄꯥꯎꯒꯤꯗꯪ ꯂꯥꯛꯆꯕꯅꯦꯕꯀꯣ ꯄꯥꯕꯨꯡ ꯑꯗꯣ ꯄꯥꯕꯨꯡꯁꯦ ꯁ꯭ꯋꯥꯏꯗꯒꯤꯁꯨ ꯑꯣꯏꯔꯕꯅꯤꯅ ꯀꯩꯊꯦꯜꯁꯤꯒꯤ ꯃꯔꯝꯗ ꯈꯔ ꯈꯪꯉꯝꯗꯧ ꯃꯥꯜꯂꯦ ꯀꯩꯊꯦꯜꯁꯤꯒꯤ ꯃꯔꯝꯗ ꯀꯩ ꯈꯪꯕ ꯂꯩ ꯈꯤꯇꯪ ꯍꯥꯏꯕꯤꯌꯨ ꯃꯁꯤ ꯑꯩꯈꯣꯏꯅ ꯅꯝꯕꯣꯜ ꯀꯩꯊꯦꯜꯁꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕꯀꯣ ꯑꯩꯈꯣꯏꯅ ꯕꯖꯥꯔꯗꯒꯤ ꯁꯨꯝ ꯍꯥꯏꯗꯔꯛꯄꯗ ꯅꯝꯕꯣꯜ ꯀꯩꯊꯦꯜꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯕ ꯃꯤ ꯌꯥꯝꯅ ꯇꯤꯟꯕ ꯃꯐꯝ ꯖꯒꯥꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯀꯣꯔꯣꯅꯥ ꯂꯩꯔꯤꯉꯩ ꯑꯩꯈꯣꯏꯅ ꯁꯤꯒꯤ ꯄꯦꯟꯗꯥꯃꯤꯛꯁꯤꯅ ꯂꯩꯔꯤꯉꯩꯁꯤꯗ ꯌꯥꯝꯅ ꯀꯩꯊꯦꯜꯁꯤ ꯂꯦꯞꯄ ꯃꯇꯝꯁꯤꯗ ꯌꯥꯝꯅ ꯑꯦꯔꯤꯌꯥꯁꯤꯗ ꯂꯩꯔꯤꯕꯁꯤꯡꯁꯦ ꯌꯥꯝ ꯋꯥꯅꯕ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛ ꯀꯣꯔꯣꯅꯥꯁꯦ ꯈꯤꯇꯪ ꯁꯥꯐꯔꯕꯅꯤꯅ ꯍꯧꯖꯤꯛ ꯀꯩꯊꯦꯜꯁꯤ ꯀꯥꯕ ꯍꯧꯅꯔꯦ ꯑꯗꯨꯒ ꯍꯥꯟꯅꯗꯤ ꯃꯁꯤ ꯔꯣꯇꯦꯁꯟꯗ ꯇꯧꯔꯝꯃꯤ ꯑꯗꯣ ꯀꯩꯊꯦꯜꯁꯦ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯆꯥꯎꯔꯥꯛꯅ ꯆꯍꯤꯁꯦ ꯀꯩꯊꯦꯜ ꯐꯝꯕ ꯆꯍꯤꯁꯦ ꯀꯌꯥꯃꯨꯛ ꯆꯥꯎꯔꯥꯛꯅ ꯀꯌꯥꯃꯨꯛ ꯁꯨꯔꯒꯦ ꯈꯤꯇꯪ ꯈꯪꯕꯤꯕ꯭ꯔꯥ ꯃꯁꯤꯗꯤ ꯑꯩꯈꯣꯏꯅ ꯄꯣꯛꯇ꯭ꯔꯤꯉꯩꯗꯤ ꯑꯗꯨꯝ ꯐꯝꯃꯕꯅꯤ ꯃꯁꯤꯒꯤ ꯅꯝꯕꯣꯜ ꯀꯩꯊꯦꯜꯒꯤꯅꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤ ꯃꯃꯤꯡꯁꯦ ꯍꯥꯟꯅ ꯕꯣꯔꯤ ꯕꯖꯥꯔꯅ ꯅꯍꯥꯟꯋꯥꯏ ꯑꯩꯈꯣꯏꯒꯤ ꯏꯪꯂꯤꯁ ꯀꯩꯅꯣꯅ ꯕ꯭ꯔꯤꯇꯤꯁꯅ ꯀꯩꯅꯣ ꯂꯩꯔꯤꯉꯩꯗꯒꯤ ꯃꯇꯝꯗꯨꯗꯒꯤ ꯉꯁꯥꯏꯒꯤ ꯃꯣꯏꯅ ꯑꯍꯟ ꯉꯥꯛꯇ ꯉꯁꯥꯏꯒꯤ ꯈꯩꯗꯦꯜꯁꯤꯗ ꯀꯥꯏ ꯎꯏꯌꯦꯅ ꯉꯁꯥꯏꯒꯤ ꯕꯨꯔꯤꯖꯤꯌꯥꯔꯁꯤ ꯉꯁꯥꯏꯒꯤ ꯍꯅꯨꯕꯤ ꯍꯥꯏꯗꯅꯀꯣ ꯑꯍꯟ ꯑꯗꯨꯅ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯕꯨꯔꯤ ꯕꯖꯥꯔꯅ ꯁꯨꯃꯥꯏꯅ ꯂꯩꯔꯝꯃꯦ ꯊꯣꯛꯂꯝꯃꯦꯕ ꯑꯗꯣ ꯑꯩꯈꯣꯏꯅ ꯄꯣꯛꯇ꯭ꯔꯤꯉꯩꯗꯒꯤ ꯑꯗꯨꯝ ꯂꯩꯔꯛꯑꯕ ꯀꯩꯊꯦꯜꯅꯤ ꯌꯥꯝꯅ ꯂꯤꯔꯕ ꯀꯩꯊꯦꯜꯅꯦꯕ ꯀꯌꯥꯃꯨꯛ ꯆꯍꯤ ꯀꯌꯥꯃꯨꯛ ꯁꯨꯔꯝꯗꯧ ꯃꯥꯜꯂꯦ ꯆꯥꯎꯔꯥꯛꯅ ꯍꯥꯏꯐꯦꯠ ꯍꯥꯏꯕꯤꯌꯨ ꯆꯥꯎꯔꯥꯛꯅ ꯁꯤꯒꯤ ꯀꯩꯊꯦꯜꯁꯤ ꯂꯩꯔꯛꯄꯗꯗꯤ ꯆꯍꯤ 100 ꯃꯊꯛꯇꯨꯕꯨ ꯑꯣꯏꯅꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯑꯩꯁꯤ ꯆꯍꯤ 50 ꯀꯩꯅꯣ ꯇꯧꯗꯣꯔꯦꯕ ꯀꯩꯊꯦꯜꯁꯤꯒꯤ ꯑꯍꯣꯡꯕ ꯈꯤꯇꯪ ꯍꯥꯏꯕꯤꯌꯨ ꯍꯥꯟꯅ ꯂꯩꯔꯝꯕꯒ ꯍꯧꯖꯤꯛꯀ ꯀꯃꯥꯏꯅ ꯍꯥꯟꯅ ꯀꯃꯥꯏꯅ ꯂꯩꯔꯛꯏꯅꯣ ꯍꯧꯖꯤꯛꯁꯤꯅ ꯀꯃꯥꯏꯅ ꯑꯣꯏꯔꯤꯅꯣ ꯐꯤꯕꯝꯁꯦ ꯍꯣꯡꯕꯗꯤ ꯌꯥꯝ ꯐꯖꯅ ꯍꯣꯡꯉꯦ ꯌꯥꯝ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯍꯣꯡꯉꯦ ꯍꯥꯏꯇꯥꯔꯦ ꯍꯥꯟꯅ ꯂꯩꯔꯝꯕꯗꯤ ꯑꯩꯈꯣꯏꯒꯤ ꯁꯪ ꯃꯆꯥ ꯁꯥꯔꯒꯀꯣ ꯑꯩꯈꯣꯏꯒꯤ ꯇꯤꯟꯅ ꯀꯨꯞꯄꯒ ꯌꯥꯝꯅ ꯅꯦꯝꯅ ꯀꯩꯅꯣꯁꯤ ꯁꯪꯒꯤ ꯁꯥꯔꯀꯥꯟꯗ ꯀꯩꯊꯦꯜꯁꯤ ꯄꯔꯦꯡ ꯁꯥꯔꯀꯥꯟꯗ ꯐꯝꯃꯝꯃꯦ ꯑꯗꯨꯒꯤ ꯃꯇꯝꯗꯨ ꯑꯩꯈꯣꯏ ꯃꯇꯝꯗꯨ ꯄꯤꯛꯄꯁꯨ ꯑꯗꯨꯒ ꯑꯗꯨꯗꯒꯤ ꯁꯨꯝ ꯃꯊꯪ ꯁꯨꯝ ꯆꯍꯤꯒꯤ ꯁꯨꯝ ꯍꯣꯡꯉꯛꯄ ꯃꯥꯒꯤ ꯆꯥꯎꯈꯠꯄꯒꯤ ꯀꯩꯅꯣꯁꯤ ꯁꯨꯝ ꯍꯣꯡꯉꯛꯄꯗꯨꯅ ꯃꯇꯨꯡ ꯏꯟꯅ ꯉꯁꯥꯏꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯀꯩꯊꯦꯜꯒꯤ ꯐꯤꯒꯔꯁꯦ ꯁꯤ ꯂꯩꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯉꯁꯥꯏꯒꯤ ꯁꯤꯒꯤ ꯀꯩꯊꯦꯜꯁꯤ ꯑꯃꯨꯛ ꯈꯔ ꯆꯥꯎꯅ ꯑꯩꯈꯣꯏ ꯁꯪꯁꯤ ꯈꯔ ꯆꯥꯎꯅ ꯁꯥꯔꯒ ꯄꯨꯟꯁꯤꯜꯂꯒ ꯁꯥꯔꯀꯥꯟꯗ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯑꯃꯨꯛ ꯂꯩꯔꯝꯃꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯒꯔꯁꯤ ꯂꯩꯔꯛꯄꯅꯦꯕ ꯑꯗꯨꯅ ꯍꯣꯡꯉꯛꯄꯗꯤ ꯁꯨꯝ ꯆꯥꯎꯈꯠꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯨꯝ ꯃꯊꯪ ꯁꯨꯝ ꯀꯌꯥꯃꯨꯛ ꯀꯨꯏꯔꯦ ꯃꯁꯤ ꯀꯩꯊꯦꯜꯁꯦ ꯁꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯕꯝꯁꯦ ꯀꯌꯥꯃꯨꯛ ꯀꯨꯏꯔꯕꯒꯤ ꯆꯍꯤ 50 ꯃꯨꯛꯀꯨꯝꯕ ꯑꯗꯨꯃꯥꯏꯅ ꯁꯨꯔꯛꯑꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯄꯥꯕꯨꯡ ꯑꯗꯣ ꯄꯥꯕꯨꯡꯁꯦ ꯁ꯭ꯋꯥꯏꯋꯥꯏꯗꯒꯤ ꯑꯣꯏꯗꯣꯏꯅꯤꯀꯣ ꯑꯗꯣ ꯄꯣꯠ ꯆꯩ ꯌꯣꯟꯕꯁꯦ ꯍꯧꯖꯤꯛꯁꯦ ꯀꯣꯔꯣꯅꯥꯅꯤꯅ ꯈꯤꯇꯪ ꯃꯃꯜ ꯆꯥꯡꯈꯠꯂꯦꯁꯨ ꯍꯥꯏ ꯀꯩꯊꯦꯜꯁꯤ ꯍꯧꯖꯤꯛ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯀꯩꯊꯦꯜꯁꯤꯕꯨ ꯑꯩꯈꯣꯏꯒꯤ ꯀꯩꯊꯦꯜꯒꯤ ꯀꯩꯅꯣꯁꯦ ꯀꯩꯊꯦꯜꯒꯤ ꯂꯩꯔꯤꯕ ꯄꯣꯠ ꯆꯩ ꯅꯝꯕꯣꯜ ꯀꯩꯊꯦꯜꯁꯤ ꯉꯁꯥꯏꯒꯤ ꯀꯩꯁꯥꯝꯄꯥꯠꯇꯒꯤ ꯄꯔꯦꯡ ꯑꯁꯣꯟꯗꯒꯤ ꯐꯥꯎ ꯂꯥꯛꯑꯒ ꯂꯣꯏꯅ ꯃꯥꯔꯀꯦꯇꯤꯡ ꯇꯧꯋꯦꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯨ ꯉꯁꯥꯏꯒꯤ ꯌꯥꯝ ꯐ꯭ꯔꯦꯁ ꯑꯣꯏꯕ ꯃꯅꯥ ꯃꯁꯤꯡ ꯑꯗꯒꯤ ꯀꯩꯅꯣꯁꯤ ꯉꯥ ꯑꯣꯏꯔꯁꯨ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯕ ꯄꯣꯠꯁꯤ ꯂꯣꯏꯅ ꯐꯪꯕ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯂꯩꯔꯤꯕ ꯄꯣꯠ ꯆꯩ ꯃꯅꯥ ꯃꯁꯤꯡ ꯑꯗꯒꯤ ꯂꯩꯔꯤꯕꯁꯤꯡꯁꯦ ꯍꯧꯖꯤꯛ ꯌꯥꯝ ꯍꯦꯟꯅ ꯃꯃꯜ ꯑꯩꯈꯣই ꯁꯤꯗꯩꯁꯤꯗ ꯌꯥꯝ ꯍꯦꯟꯅ ꯋꯥꯡꯕ ꯄꯣꯠꯇꯤ ꯑꯣꯏꯗꯦ ꯑꯩꯈꯣꯏꯅ ꯁꯨꯝ ꯍꯧꯖꯤꯛ ꯌꯥꯝꯅ ꯂꯩꯔꯤꯕ ꯀꯩꯅꯣꯁꯤ ꯍꯧꯖꯤꯛ ꯄꯣꯠ ꯆꯩꯁꯤꯡꯁꯦ ꯁꯤ ꯌꯥꯝ ꯍꯦꯟꯅ ꯃꯃꯜꯁꯤ ꯌꯥꯝ ꯋꯥꯡꯕ ꯑꯣꯏꯗꯦꯕ ꯑꯗꯨꯒ ꯅꯋꯥꯏ ꯀꯣꯔꯣꯅꯥ ꯂꯩꯔꯤꯉꯩ ꯃꯅꯨꯡꯒꯤ ꯂꯣꯛꯗꯥꯎꯟ ꯇꯧꯔꯤꯉꯩ ꯑꯗꯒꯤ ꯑꯃꯨꯛ ꯍꯥꯡꯕ ꯑꯃꯨꯛ ꯂꯦꯞꯄ ꯇꯧꯔꯤꯉꯩ ꯃꯇꯨꯡꯗꯗꯤ ꯈꯔ ꯋꯥꯡꯉꯝꯃꯤ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯊꯣꯏꯗꯣꯛꯄ ꯃꯃꯜꯁꯤ ꯌꯥꯝ ꯍꯦꯟꯅ ꯋꯥꯡꯕꯗꯨ ꯑꯣꯏꯗ꯭ꯔꯦ ꯍꯧꯖꯤꯛ ꯀꯣꯔꯣꯅꯥꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯥꯏꯗꯤ ꯀꯩꯊꯦꯜꯁꯤꯗ ꯊꯦꯡꯅꯔꯤꯕ ꯆꯠꯊꯣꯛ ꯆꯠꯁꯤꯟꯗ ꯊꯦꯡꯅꯕ ꯈꯤꯇꯪ ꯑꯋꯥ ꯅꯨꯡꯉꯥꯏ ꯈꯤꯇꯪ ꯍꯥꯏꯕꯤꯌꯨꯅꯦ ꯃꯁꯤ ꯍꯧꯖꯤꯛ ꯍꯥꯟꯅ ꯁꯤꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯂꯣꯛꯗꯥꯎꯟ ꯂꯩꯔꯤꯕꯗꯨꯗꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯊꯦꯜꯁꯤ ꯍꯥꯡꯗꯣꯛꯑꯅꯤꯅ ꯉꯁꯥꯏꯒꯤ ꯍꯥꯡꯗꯣꯔꯛꯄ ꯃꯇꯝꯁꯤꯗ ꯉꯁꯥꯏꯒꯤ ꯌꯥꯝꯅ ꯃꯇꯝꯗꯨꯗ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯃꯊꯥ ꯁꯥꯅꯩ ꯃꯔꯝꯗꯤ ꯉꯁꯥꯏꯒꯤ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁꯀꯤ ꯍꯥꯏꯕꯁꯤ ꯉꯁꯥꯏꯒꯤ ꯀꯩꯊꯦꯜ
ꯐꯝꯕꯁꯤ ꯃꯅꯥ ꯃꯁꯤꯡ ꯌꯣꯟꯕ ꯀꯥꯡꯕꯨꯁꯦ ꯃꯁꯤ ꯉꯥꯡꯅꯕ ꯌꯥꯝ ꯋꯥꯏꯑꯦꯕ ꯑꯗꯨꯅ ꯃꯣꯏ ꯉꯥꯡꯅꯕ ꯋꯥꯏ ꯍꯥꯏꯁꯦ ꯀꯩ ꯃꯔꯝ ꯉꯥꯡꯅꯕ ꯋꯥꯏ ꯍꯥꯏꯕꯁꯦ ꯉꯁꯥꯏꯒꯤ ꯃꯣꯏꯁꯦ ꯑꯩꯈꯣꯏꯅ ꯐꯖꯅ ꯃꯌꯥꯝꯅ ꯐꯝꯃꯤꯟꯅꯔꯀꯥꯟꯗ ꯑꯦꯋꯥꯔꯅꯦꯁ ꯇꯧꯔꯅꯦꯕ ꯑꯩꯈꯣꯏ ꯃꯅꯥ ꯃꯁꯤꯡ ꯌꯣꯜꯂꯤꯕ ꯄꯨꯐꯝ ꯐꯝꯃꯤꯕ ꯏꯆꯦ ꯏꯆꯜꯁꯤꯡꯅ ꯉꯁꯥꯏꯒꯤ ꯂꯩꯔꯤꯕ ꯑꯩꯒꯤ ꯌꯣꯜꯂꯤꯕ ꯄꯣꯠ ꯆꯩꯁꯤꯡ ꯃꯁꯤ ꯂꯩꯕ ꯂꯥꯛꯄ ꯃꯤꯁꯤꯡꯗꯣ ꯃꯗꯨ ꯃꯥꯛꯁ ꯎꯞꯇ꯭ꯔꯒꯗꯤ ꯄꯣꯠ ꯄꯤꯅꯗꯕꯤ ꯍꯥꯏꯗꯅ ꯀꯔꯤꯒꯨꯝꯕ ꯄꯣꯠ ꯄꯤꯔꯝꯕꯅ ꯑꯗꯨꯒꯤ ꯔꯨꯜꯗꯨ ꯊꯨꯒꯥꯏꯔꯝ ꯇꯥꯔꯗꯤ ꯏꯆꯦ ꯏꯆꯜꯁꯤꯡꯅ ꯐꯝꯃꯤꯕ ꯄꯣꯠꯐꯝꯗꯣ ꯅꯨꯃꯤꯠ 5ꯅꯤ ꯕꯦꯜ ꯇꯧꯕ ꯍꯥꯏꯗꯅ ꯑꯗꯨꯃꯥꯏꯅ ꯌꯥꯅꯗꯅ ꯆꯠꯈꯤꯕꯁꯦ ꯉꯁꯥꯏꯒꯤ ꯄꯣꯠꯐꯝ ꯐꯝꯕ ꯍꯧꯔꯗꯤ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯄꯣꯠꯇꯨ ꯌꯣꯟꯅꯕꯗ ꯅꯥꯀꯟꯗ ꯍꯥꯞꯄꯤꯕ ꯕꯦꯛꯇ ꯍꯥꯞꯄꯤꯕ ꯃꯥꯛꯁꯤ ꯅꯤꯡꯁꯤꯡꯗꯦꯕ ꯃꯣꯏ ꯑꯗꯨꯅ ꯑꯗꯨꯝꯕ ꯃꯌꯥꯝ ꯑꯃ ꯉꯁꯥꯏꯒꯤ ꯊꯦꯡꯅꯩ ꯑꯗꯨꯅ ꯌꯥꯝꯅ ꯃꯇꯝꯗꯨꯗꯗꯤ ꯃꯤꯁꯤꯡꯁꯦ ꯉꯁꯥꯏꯒꯤ ꯄꯣꯠ ꯆꯩ ꯂꯥꯛꯄ ꯑꯗꯨ ꯅꯪꯍꯧꯅꯕ ꯃꯔꯣꯜ ꯑꯃ ꯇꯧꯕ ꯑꯗꯨꯒ ꯀꯣꯔꯣꯅꯥꯒꯤ ꯂꯩꯕ ꯄꯣꯠ ꯆꯩꯗꯨ ꯅꯥꯕꯒꯤ ꯇꯧꯔꯤꯕꯁꯤꯡꯗꯨꯅ ꯀꯟꯁꯤꯜꯂꯛꯄ ꯑꯗꯨꯒꯤ ꯃꯇꯝꯗꯨꯗꯗꯤ ꯌꯥꯝꯅ ꯐꯤꯕꯝ ꯇꯥꯈꯤꯗꯦ ꯌꯥꯝ ꯇꯁꯦꯡꯅ ꯑꯩꯈꯣꯏꯒꯤ ꯍꯤꯡꯅꯕ ꯍꯣꯠꯅꯕꯗ ꯂꯨꯔꯕ ꯂꯩꯅꯥꯁꯦ ꯑꯩꯈꯣꯏ ꯀꯥꯎꯊꯣꯛꯑꯦꯕ ꯉꯥꯏꯍꯥꯛꯇꯪꯗ ꯑꯗꯨꯒ ꯑꯩꯈꯣꯏꯗ ꯄꯤꯒꯗꯧꯔꯤꯕ ꯑꯩꯈꯣꯏꯒꯤ ꯍꯥꯏꯕꯗꯤ ꯂꯩꯒꯗꯧꯔꯤꯕ ꯐꯥꯏꯟ ꯑꯗꯨ ꯂꯣꯏꯅꯃꯛ ꯀꯥꯎꯊꯣꯛꯄꯅꯦꯕ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯍꯤꯡꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏꯒꯤ ꯆꯥꯅꯕ ꯊꯛꯅꯕ ꯑꯩꯈꯣꯏꯒꯤ ꯊꯛꯇꯕ ꯌꯥꯗꯕꯅꯤꯅ ꯆꯥꯗ ꯌꯥꯗꯕꯅꯤ나 ꯑꯩꯈꯣꯏꯁꯦ ꯄꯣꯠ ꯆꯩ ꯌꯣꯟꯕ ꯃꯇꯝꯗ ꯁꯤ ꯇꯧꯒꯗꯕꯅꯤ ꯑꯩꯈꯣꯏꯒꯤ ꯔꯨꯜꯁ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯅ ꯑꯣꯏꯔꯁꯨ ꯀ꯭ꯂꯕꯁꯤꯒꯤ ꯑꯗꯨꯝ ꯄꯤꯕꯤꯕꯀꯣ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯍꯤꯡꯅꯕ ꯍꯣꯠꯅꯕꯗ ꯄꯣꯠ ꯆꯩ ꯃꯌꯥꯝꯁꯦ ꯌꯣꯟꯅꯕ ꯍꯣꯠꯅꯕꯗ ꯀꯩꯝꯇ ꯀꯩꯅꯣ ꯑꯣꯏꯗ꯭ꯔꯦ ꯑꯗꯨꯅ ꯍꯥꯏꯕꯗꯤ ꯍꯧꯖꯤꯛ ꯃꯐꯝꯁꯤꯗꯒꯤ ꯀꯩꯊꯦꯜꯁꯤꯗꯒꯤ ꯑꯩꯈꯣꯏ ꯍꯤꯡꯅꯕ ꯍꯣꯠꯅꯕꯗ ꯌꯥꯝꯅ ꯑꯆꯧꯕ ꯑꯩꯈꯣꯏꯒꯤ ꯊꯧꯗꯥꯡ ꯀꯩꯊꯦꯜꯁꯤꯅ ꯄꯤꯕꯤꯔꯦ ꯍꯥꯏꯕꯅꯤ ꯄꯥꯕꯨꯡ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯄꯥꯕꯨꯡ ꯎꯅꯔꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯖꯕ ꯊꯥꯒꯠꯆꯔꯤ ꯄꯥꯕꯨꯡ ꯃꯁꯤꯅꯤ ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯇꯣꯝ ꯇꯤꯚꯤꯒꯤ ꯀꯩꯊꯦꯜꯒꯤ ꯃꯄꯥꯎ ꯃꯌꯥꯝꯅ ꯀꯔꯤ ꯀꯝꯗꯧꯕꯤꯕꯒꯦ ꯍꯥꯏꯕꯗꯨ ꯄꯨꯛꯅꯤꯡꯒꯤ ꯑꯄꯦꯟ ꯄꯦꯟꯗꯁꯤꯡ ꯑꯗꯨ ꯀꯃꯦꯟꯇ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯐꯣꯡꯗꯣꯛꯄꯤꯔꯛꯎ ꯃꯌꯥꯝꯒꯤꯗꯃꯛꯇ ꯇꯣꯝ ꯇꯤꯚꯤꯅ ꯀꯩꯊꯦꯜꯒꯤ ꯃꯄꯥꯎ ꯑꯁꯤ ꯂꯥꯟꯊꯣꯛꯆꯕꯅꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯩꯈꯣꯏꯅ ꯀꯣꯃꯦꯟ ꯑꯗꯨ ꯂꯧꯈꯠꯆꯒꯅꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯉꯁꯤꯒꯤ ꯏꯄꯤꯁꯣꯗ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯒꯦ ꯃꯌꯥꯝꯒꯤ ꯃꯐꯝꯗꯒꯤ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯑꯗꯨ ꯂꯧꯖꯔꯤ ꯃꯌꯥꯝꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ